ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯁꯇꯔ ꯋꯥꯟꯗꯔꯁꯅ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏꯕ ꯐꯥꯎꯗꯪ ꯇꯥꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯅꯨꯡꯗꯥꯡ ꯑꯃꯗ CBI ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯃ ꯃꯍꯥꯛ ꯃꯤꯇꯤꯡ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯃꯈꯣꯡꯅ ꯃꯊꯟꯇ ꯍꯜꯂꯛꯏ ꯃꯇꯝꯗꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯅꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯑꯆꯤꯛꯄ ꯂꯝꯕꯤꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏ ꯌꯦꯠꯇ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯕꯤ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯕꯤ ꯅꯨꯄꯤ ꯑꯃ ꯃꯊꯟꯇ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯃꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯊꯠꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯈꯪꯁꯤꯟꯅꯗꯅ ꯃꯥꯡꯂꯣꯝꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯃꯁꯨꯡ ꯀꯣꯟꯁꯇꯦꯕꯜ ꯃꯈꯣꯏ ꯑꯅꯤ ꯏꯟꯅꯔꯛꯏ ꯅꯨꯡꯗꯥꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯊꯣꯛꯈꯤꯕꯗ ꯅꯥꯀꯟ ꯑꯣꯏꯌꯦꯠ ꯑꯅꯤꯃꯛ ꯄꯨꯝꯃꯝ ꯃꯝꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯝꯃꯤ ꯈꯪꯍꯧꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯑꯃꯠꯇ ꯎꯅꯔꯝꯗꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯈꯜꯂꯤꯕꯅꯣ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯁꯛꯐꯝ ꯑꯉꯛꯄꯒꯤ ꯁꯛꯐꯝ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯑꯗꯨꯒꯤꯗꯣ ꯑꯔꯨꯕ ꯃꯤꯇꯤꯡꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯔꯝꯕ ꯃꯤꯇꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯁꯨ ꯃꯤꯇꯤꯡ ꯑꯃꯠꯇ ꯇꯧꯁꯤꯗꯅ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯜꯂꯛꯄ ꯐꯤ ꯑꯗꯨ ꯁꯦꯒꯥꯏꯈꯤ ꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯃꯅꯤꯡ ꯍꯟꯅ ꯇꯞꯅ ꯆꯠꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯏ ꯏꯟꯁꯄꯦꯛꯇꯔꯗꯨꯁꯨ ꯀꯟꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛ ꯈꯔ ꯋꯥꯔꯛꯇꯨꯅ ꯈꯣꯡꯖꯦꯜ ꯈꯔ ꯇꯞꯊꯔꯛꯏ ꯈꯪꯍꯧꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯇꯨꯡꯗꯒꯤ ꯈꯪꯏꯟ ꯏꯜꯂꯛꯏ ꯅꯨꯄꯤꯗꯨ ꯂꯩꯃꯥꯏꯗ ꯎꯞꯊꯨꯅꯅ ꯇꯨꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯀꯤꯕꯅꯤ ꯅꯤꯁꯥ ꯑꯃ ꯀꯥꯔꯛꯄꯒꯤ ꯁꯛꯐꯝꯅꯤ ꯃꯃꯥꯡꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯡꯂꯣꯝꯗ ꯈꯔ ꯍꯟꯗꯣꯛꯏ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯆꯣꯡꯁꯤꯟꯗꯨꯅ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯀꯣꯜꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯃꯈꯣꯜ ꯇꯞꯊꯔꯒ ꯌꯦꯡꯉꯨ ꯁꯥꯔ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯅꯍꯥꯛ ꯃꯁꯤꯒꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯈꯜꯂꯤꯕ ꯑꯗꯨ ꯑꯉꯥꯎꯕꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯤꯔꯨꯔꯦ ꯅꯪꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ ꯆꯠꯂꯨ ꯌꯨ ꯄꯨꯔꯛꯎ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯦꯟꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯌꯨ ꯕꯣꯇꯜ 2 ꯂꯧꯊꯣꯔꯛꯏ ꯏꯟꯁꯄꯦꯛꯇꯔꯅ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨ ꯕꯣꯇꯜ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨ ꯑꯗꯨ ꯍꯩꯖꯤꯜꯂꯛꯄ ꯍꯧꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯌꯨ ꯑꯗꯨꯅ ꯄꯨꯡꯆꯣꯠꯂꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯌꯦꯡꯅ ꯕꯣꯇꯜ ꯑꯃ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯕꯣꯇꯜ ꯑꯗꯨ ꯇꯪꯈꯥꯏ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯛꯇꯣꯛꯏ ꯇꯪꯈꯥꯏ ꯑꯃ ꯑꯗꯨ ꯅꯨꯄꯤꯗꯨꯗ ꯄꯤꯔꯛꯏ ꯈꯔ ꯒꯂꯞꯅ ꯄꯥꯏꯌꯨꯁꯦ ꯊꯛꯎ ꯅꯪꯁꯨ ꯊꯛꯆꯜꯂꯨ ꯅꯨꯄꯤꯗꯨꯅ ꯑꯩ ꯊꯛꯇꯦ ꯍꯥꯏꯕ ꯏꯟꯁꯄꯦꯛꯇꯔꯅ ꯊꯛꯆꯤꯜꯂꯨ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯅꯁꯛꯇꯨ ꯀꯅꯥꯗꯁꯨ ꯎꯠꯄ ꯉꯝꯗꯅꯕ ꯐꯠꯇꯕ ꯊꯕꯛ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯅꯍꯥꯛ ꯏꯟꯒꯗꯕꯅꯤ ꯅꯨꯄꯤꯗꯨꯗꯤ CBI ꯑꯣꯐꯤꯁꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯕꯣꯇꯜ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ ꯑꯗꯨꯒ ꯌꯨ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ
ꯊꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯌꯨ ꯑꯗꯨ ꯊꯛꯂꯕꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗ ꯑꯁꯨꯝ ꯌꯦꯡꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯃꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤ ꯃꯇꯝꯗꯨ ꯐꯥꯎ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯁꯦꯞꯊꯔꯛꯏ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ ꯑꯃꯨꯛ ꯄꯥꯡꯊꯣꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯅꯥꯜꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯅꯨꯡꯉꯥꯏꯔꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯅꯕ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯕ ꯇꯤꯡꯊꯣꯔꯛꯏ ꯕꯇꯜ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯣꯝꯂꯛꯏ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯃꯥꯡꯂꯒ ꯇꯥꯈꯤ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯍꯧꯒꯠꯂꯛꯏ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯈꯔ ꯍꯣꯜꯂꯤ ꯇꯞꯅ ꯆꯠꯄ ꯍꯧꯔꯛꯏ ꯃꯍꯥꯛ ꯌꯨꯒꯤ ꯅꯤꯁꯥꯗꯨꯅ ꯃꯀꯣꯛꯈꯔ ꯉꯥꯎꯔꯝꯃꯤ ꯃꯍꯥꯛꯈꯔ ꯆꯦꯟꯕ ꯍꯧꯔꯛꯏ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯨꯄꯤꯗꯨ ꯐꯥꯎꯅꯦ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯇꯥꯟꯅꯔꯛꯏ ꯅꯨꯄꯤꯗꯨꯗ ꯑꯗꯨꯒ ꯅꯨꯄꯤꯗꯨꯕꯨ ꯐꯥꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯒꯦ ꯊꯧꯔꯥꯡꯂꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯗꯟꯗꯤ ꯍꯦꯟꯅ ꯆꯥꯎꯔꯒꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯃꯌꯥꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯗꯨꯗ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯌꯨ ꯑꯩ ꯊꯕꯛ ꯆꯠꯊꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯋꯥꯔ ꯎꯠꯄ ꯇꯥꯔꯦ ꯀꯣꯟꯁꯇꯦꯕꯜ ꯑꯅꯤꯗꯨꯁꯨ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯀꯗꯧꯔꯤ ꯍꯥꯏꯕ ꯏꯟꯁꯄꯦꯛꯇꯔꯅ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯪꯏꯟ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯤ ꯏꯟꯁꯄꯦꯛꯇꯔꯒꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯂꯝꯃꯤ ꯍꯣꯟꯗꯣꯔꯛꯄ ꯁꯣꯔ ꯑꯗꯨꯅ ꯌꯨꯅꯝ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯤ ꯑꯗꯨ ꯀꯟꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯆꯧꯕ ꯑꯁꯥꯡꯕ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯂꯋꯥꯏꯗ ꯊꯣꯝꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯈꯣꯛꯅꯩ ꯊꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯊꯦꯡꯕ ꯑꯍꯤꯡꯅꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ ꯅꯨꯄꯤꯗꯨ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯆꯦꯜꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯗꯨꯁꯨ ꯃꯇꯨꯡꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯇꯥꯟꯅꯔꯛꯏ ꯏꯟꯁꯄꯦꯛꯇꯔꯅ ꯆꯦꯜꯂꯨ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯥꯡꯂꯣꯝꯗ ꯒꯦꯠ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ ꯅꯥꯀꯟ ꯑꯣꯏ ꯌꯦꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯝꯂꯝꯃꯤ ꯃꯐꯝꯗꯨ ꯑꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯐꯦꯛꯇꯔꯤ ꯑꯃꯅꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯀꯣꯂꯤꯡ ꯍꯩꯒꯠꯂꯕ ꯑꯔꯤꯕ ꯃꯦꯆꯤꯟ ꯈꯔ ꯌꯣꯇꯦꯛ ꯊꯥꯡꯇꯦꯛ ꯃꯌꯥꯝ ꯑꯃ ꯃꯐꯝꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯇꯥꯕ ꯎꯔꯝꯃꯤ ꯃꯍꯥꯛ ꯃꯦꯆꯤꯟ ꯑꯃꯒꯤ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯂꯣꯠꯂꯝꯃꯤ ꯃꯤꯍꯨꯟ ꯑꯗꯨꯁꯨ ꯀꯟꯅ ꯆꯣꯡꯂꯤꯕꯅꯤ ꯂꯩꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯒꯦꯠ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ ꯃꯈꯣꯡꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯣꯠꯂꯤꯒꯦ ꯅꯨꯄꯤꯗꯨꯒꯤ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯍꯣꯜꯂꯝꯃꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯃꯝꯕ ꯑꯗꯨꯗ ꯅꯥꯀꯟ ꯑꯣꯏ ꯌꯦꯠ ꯌꯦꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯃꯈꯥꯗ ꯇꯥꯔꯝꯕ ꯌꯣꯇꯨꯞ ꯑꯁꯥꯡꯕ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯅꯪ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯁꯣꯝꯗꯅ ꯅꯨꯄꯤꯗꯨꯒꯤ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛ ꯀꯥꯔꯝꯃꯤ ꯇꯨꯃꯤꯟꯅ ꯀꯥꯆꯤꯟ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯃꯊꯪ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯦꯆꯤꯟꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤꯗꯨꯁꯨ ꯈꯪꯏ ꯃꯍꯥꯛ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯏꯟꯁꯄꯦꯛꯇꯔꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗ ꯃꯗꯨꯒꯤ ꯗꯟꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯒꯅꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯍꯦ ꯑꯉꯥꯎꯕꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯜꯂꯨꯒꯅꯨ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅꯤ ꯑꯩꯁꯨ ꯑꯥꯏꯟ ꯈꯪꯉꯤꯅꯦ ꯑꯗꯨꯒ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯇꯥꯕꯤꯅꯕ ꯂꯩꯇꯦ ꯅꯨꯄꯤꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ
Inspectorna tapna changsillaktuna nupidugi manam namba horagi. Amuk nupiduna khangin inthoragi aduga gate lomda amuk senthoragi aduga mamangda constable ani adu amuk mangda leptuna leirami. Mamai leiduna tunglomda amuk selagi. Somdasu inspector adu amuk mahak lambi animak senfam leiramdi. Upai leitraduna sorok layang thakta famduna leirami. Makut aniduna makok amadi mamitta nantharami. Khalami mahak maithiri haina. Inspector adusu makhong khara taplapna thanglaga lagi. Sangsalai manakta hogalo. Tuminna chatlaga gari manungda chango. Natrabadi sorok layang thakshida nang loishillagani. Aina hairibasi yaw. Aina hairibasi nang yagadabani. Nupiduna tapna hairagi. Nakoina police ki dress setli haiduna. Apama thabak amabu hekta sathaba yaba nati. Inspector duna masi yaroi dauri. Say thauri adu purago masi punba tare. Constable aduna thauri ama puduna lagi makut makhong adu punnaba thorang torami. Constable aduna makut makhong adu punkhravadi nupi adu upai leiraroi khanglami. Mahakna khali karigumba ai punkiba tarabadi nanthoknabagi upai leiroi haiba. Khanghaudana hairami inspector aduda. Fare ai nakhoina haiba adu yarage. Wafam adu tabada makhoi ahum yamna harauna noklammi. Inspector na changsinduna aduni nangna hana yaramba tarabadi asumna thoklamloi haiba. Haujikti nasana yarabanina thauri adu punbagi mathau tadre. Chalo gari manungda nupidusu gari aduna leiriba mafam adomda chatlammi. Matungda inspector adu amadi constable anidusu makhoina khaliba thabak adu mapung fanaba inaragi. Gari manak hek yorokpaga nupiduna yengo haujikti ai isana yarabani adubu nakhoina sathage khaliba adu poloidi pangfa fagadaba mandi. Inspector na ha kari poloi faroi haiba madu pumnamak khalugano. Ai inspector amani karishu waruno nangna maduda. Nupidusu gari da kakali aduga inspector adusu makhoi anina gari manungda hek leibaga maninglom dagi police ki gari ama mafam duda laglami. Inspector na police gari adu hek ubaga gari gi thong adu lonsinduna kumthaki. Lakliba police gari adugi manakta sangsinduna wari tawrami. Nupidusu gari manungdagi thorokke haina khalagi. Mahakna hek khalakpaga lakliba atopa police gari adu satpana hanki. Inspector aduna mamai adu lashillakpaga gari manungdagi nupi adu kumtharaktuna inspector gi manakta sangsinduna nungshina konduna hairami. Ai sak yamna lame hana karigumba kharadang pijabiyo. Adugi matungda mafam sida aikoi ani khaktani supnagi aikoi ani atopa kanasu laite mafam sida. Inspector adu momon noksei gari manungda yauriba burger adu lauthoragi nupiduda pirami. Nupiduna sorok mayaiduda phamduna burger adu charami. Inspector na sangsinduna ei kharathuna sasilo matam laitre. Inspector adudi sem saduna laikri. Ngaihakki matungda makhut adu pairaga inspector na sor sang na hundoki yare fana kuire asum nangna aikhoibu sanaraga leirano matam mangange khallagano. Nupi adugi maithong adu yamna sangkhona momon minok ama noglagi. Inspector gi mamit aduda yengduna hairami karigumba amatta haijage nang aingonda khut thadringaida mit amukta ushinba mathau tai. Inspector na adubu kaidoge ha nupiduna inspector gi makhut adu paiduna sorok adugi nakanda singsilli. Mafamsina fari inspector na khara ngakna mafamsi masidi mina ukhini haiba. Nupiduna nangna bu kana kiriba nangdi inspector amani aduga kana bu kigani nangna. Inspector na yamna sumi ha aibu kana kigani kana buna ina kigadaba nangna mafamsida fare hairabanina aishu yare madudi. Nupiduna nungsiba mityengda amadi nungsina hairami mafamsida mid uisillaga tumthabiyo. Inspector dusu harauna wa adubu yarami. Ngaihak leiraga inspector gi revolver adu satoktuna mangonda onsinduna aim tawragi. Inspector adusu sorok aduda famduna leirami. Revolver adu amuk
inspector gi makutta sinai aduga nupi duna hairagi ai mafam sidagi chening labadi ngasai na chen kiba yai adubu ai gi thabak mapung fadri inspector na momon noktuna nupi dubu nungshi na kolami makut adu paiduna gari aduna leiriba mafam adomda amuk chatli madu punnamak ado inspector di angak performi nupi duna gari manungdagi angangba machugi inafi ama lokthoragi inspector na yamna ngakna madudi kanagi fi kadaidagi porakliba aduna nupi duna oiramgani kanagumi amagi nahakna mafam sidang ngamdaba leitabani matangduda inspector aduna mahaki phone adubu putoragi aduga nupi aduda photo ulami mahakna natabali chathagiba adugi photo sing adu hairagi aduga ngarangina asi nahangina asima nahan amana masima mathang hairagi aingonda kanana kaidoba ngamgani aidi inspector amani ha kango haiba nupi duna nangdi thauna yamna leiba inspector amanina aigi inakta sangchilawo ai nangi thauna yenge asumna makhoi ani constable ani dusu leiriba adomda laklami matamduda nupi duda lona haplamba camera recording adu puthoragi aduga hairagi kanana hairiba nangbu faba ngamloi haina matamduda inspector adu mamai adu maksinki amuk inspector aduna manakta sangsannaba honaragi camera adubu munnaba honaragi matangduda nupi aduna makhazai aduda akanba khubak ama thazilagi mangda lepliba nupi adugi saktam adugi asengba adu thoragi thauna laibi CBI officer ama oin leplami tanjaduda commando gi team adusu yausilagi inspector amadi constable makhoi ahumak sorok layangduda farami inspector aduna hairagi masigi nupi ase machin yamna thibini amuksu nupi aduna sangsinduna amuk mamaida akanba khubak amaga amuk thazili nang khangbra ai kanano haiba ai CBI officer amani team ase aigi order matung inna lakpani ngasaidagi nakhoina drama sanaba nati aina nakhoibu drama tawbani aigi mission amagi oina nakhoina mafam sida nataba lichat kaya ama thabak chathari haiba khangbadagi ai mafam asida lakpani ikhut magna nakhoibu fage khanduna aduga athubada nahak pusu dandi fanghangani officer aduna card adu lokthokhtuna ulami matamduda makhoi ahumak gyan fazana taragi commando singna garida hapkattuna pukhi aduga makhoi ahumak maralgi matung inna fadok fangduna jail da leiki matang sida wari asibu tensionjari tabiriba khwai punamak sokhilan khiba kaya ama yaurbasu ngakpigani if any comment leragadi makhada comment tokshin birau tabiriba khwai punamak pu video asi educational amasung awareness purpose ki damakta semjakhibani AI gi mating loduna any kind of abuse exploitation violence or injustice shown in this video ulamba yauragasu video asina kanabusu target tawjakhiba leite individual natraga community natraga gender but to encourage awareness empathy and positive change in society video ase consider tawbiyu effort amasung spread social media da awareness oina mayam gi damakta lijabani matang sida Mr. Wonders na amukka hanna mayambu kokno na khurumjari ngasigidi matang asida tension jari thank you everyone thank you yaifari